ꯀꯩꯒꯤ ꯑꯩꯕꯨ ꯀꯧꯔꯤꯅꯣ? ꯃꯈꯣꯏ ꯑꯍꯨꯝꯃꯛ ꯏꯉꯛ ꯉꯛꯏ꯫ ꯌꯥꯏꯁꯅꯥꯗꯤ ꯀꯤꯕꯅ ꯂꯣꯏꯔꯕꯅꯤ, ꯑꯗꯨꯕꯨ ꯀꯤꯕ ꯌꯥꯗꯦ ꯍꯥꯏꯗꯨꯅ ꯃꯁꯥꯗꯨ ꯐꯥꯊꯖꯩ꯫ ꯑꯃꯨꯛꯀꯁꯨ ꯈꯣꯟꯖꯦꯜ ꯊꯣꯛꯅ, "ꯀꯔꯤꯒꯤꯅꯣ ꯅꯣꯏꯅ ꯑꯩ ꯀꯧꯔꯤꯗꯤ?" ꯂꯤꯖꯥꯅ ꯋꯥꯍꯪ ꯀꯌꯥ ꯀꯌꯥ ꯍꯪꯗꯨꯅ ꯋꯥꯔꯤ ꯁꯥꯅꯩ, ꯑꯗꯨꯕꯨ ꯌꯥꯏꯁꯅꯥꯗꯤ ꯇꯨꯃꯤꯟꯅ ꯇꯥꯔꯤ꯫ ꯄꯤꯌꯥꯁꯨ ꯃꯥꯅ ꯍꯪꯅꯤꯡꯕꯗꯨ ꯍꯪꯂꯤ꯫ ꯄꯨꯡ 1:30 ꯇꯥꯔꯛꯄ ꯑꯗꯨꯋꯥꯏꯅꯤ꯫ ꯂꯣꯏꯁꯤꯜꯂꯁꯤ ꯍꯥꯏꯗꯨꯅ ꯊꯋꯥꯏ ꯑꯗꯨꯁꯨ ꯐꯖꯅ ꯍꯥꯏꯗꯨꯅ ꯊꯥꯗꯣꯛꯈ꯭ꯔꯦ꯫ ꯃꯈꯣꯏ ꯑꯍꯨꯝꯁꯨ ꯃꯩꯗꯨ ꯊꯥꯡꯒꯠꯇꯨꯅ ꯇꯨꯝꯅꯕ ꯁꯦꯝ ꯁꯥꯔꯤ꯫ ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ꯫ ꯕ꯭ꯔꯦꯛꯐꯥꯁ ꯆꯥꯕ ꯆꯠꯄꯗ ꯉꯔꯥꯡꯗꯨꯒꯤ ꯃꯔꯝꯗ ꯋꯥꯔꯤ ꯁꯥꯅꯩ꯫ ꯄꯤꯌꯥꯅ, "ꯑꯩꯗꯤ ꯑꯍꯥꯟꯕꯗ ꯀꯤꯕꯅ ꯁꯤꯒꯦ ꯇꯧꯏ, ꯑꯗꯨꯒꯗꯤ ꯀꯩꯝꯇ ꯇꯧꯔꯛꯇꯕ ꯋꯥꯅꯤ." ꯂꯤꯖꯥꯅ, "ꯅꯪ ꯉꯔꯥꯡꯒꯤ ꯀꯣꯏꯁꯟ ꯃꯌꯥꯝꯗꯣ ꯑꯩꯗꯤ ꯅꯣꯛꯅꯤꯡꯕꯅ ꯂꯣꯏꯔꯕꯅꯤ." ꯄꯤꯌꯥꯅ, "ꯍꯪꯗ꯭ꯔꯗꯤ ꯀꯩꯅꯣ, ꯃꯤ ꯆꯥꯟꯁ ꯐꯪꯉꯤꯉꯩꯗꯨꯗ." ꯌꯥꯏꯁꯅꯥꯅ, "ꯌꯥꯝ ꯉꯝꯃꯦ ꯅꯣꯏꯗꯤ, ꯑꯩꯗꯤ ꯆꯠꯂꯨ ꯌꯥꯔꯔꯣꯏꯅ ꯄꯥꯈꯠꯂꯨꯔꯕꯅꯤ, ꯄꯥꯛ ꯍꯟꯗꯦ ꯍꯥꯏꯌꯦ." ꯄꯤꯌꯥꯅ ꯑꯃꯨꯛ, "ꯑꯩꯈꯣꯏ ꯑꯍꯨꯝꯗꯤ ꯗꯥꯎ ꯌꯥꯔꯦ, ꯈꯪꯅꯤꯡꯕꯁꯨ ꯈꯪꯍꯧꯔꯦ, ꯃꯔꯩꯁꯨ ꯇꯧꯔꯝꯗ꯭ꯔꯦ." ꯂꯤꯖꯥꯅ ꯑꯃꯨꯛ ꯈꯨꯝꯂꯛꯏ, "ꯑꯗꯣ ꯉꯔꯥꯡ ꯂꯥꯛꯑꯝꯃꯤꯗꯣ ꯀꯩ ꯃꯤꯡ ꯀꯧꯏ? ꯅꯪ ꯀꯅꯥꯅꯣ ꯍꯪꯉꯝꯗꯧꯅꯤ." ꯄꯤꯌꯥꯅ, "ꯑꯁꯦꯡꯕ ꯃꯕꯨꯛ ꯈꯨꯐ ꯑꯃ." ꯃꯈꯣꯏ ꯑꯍꯨꯝ ꯅꯣꯛꯃꯤꯟꯅꯩ꯫ ꯉꯁꯥꯏꯗꯒꯤ ꯃꯣꯏꯒꯤ ꯅꯥꯀꯟꯗ ꯋꯥꯔꯤ ꯇꯥꯔꯤꯕ ꯃꯃꯥꯟꯅꯕꯤ ꯑꯅꯤꯗꯨꯅ, "ꯔꯨꯁꯤ, ꯀꯩꯅꯣ ꯅꯣꯏ ꯋꯥꯔꯤꯗꯣ? ꯀꯩꯗꯧꯔꯤꯅꯣ? ꯑꯩꯈꯣꯏꯁꯨ ꯈꯤꯇ ꯈꯪꯒꯦꯗꯅ." ꯂꯤꯖꯥꯅ, "ꯏꯁ ꯏꯁ, ꯉꯁꯥꯏꯗꯒꯤ ꯍꯨꯔꯥꯜꯂꯒ ꯇꯥꯔꯤꯔꯥ?" ꯔꯨꯁꯤꯅ, "ꯅꯠꯇꯦꯍꯦ, ꯁꯨꯝ ꯀꯩꯅꯣ ꯈꯪꯅꯤꯡꯕꯩ ꯋꯥꯅꯤ." ꯄꯤꯌꯥꯅ, "ꯀꯅꯥꯝꯇꯒꯗꯤ ꯍꯥꯏꯗꯣꯛꯅꯨꯀꯣ." ꯔꯨꯁꯤꯅ ꯑꯃꯨꯛ, "ꯍꯣꯏ, ꯑꯗꯣ ꯍꯥꯏꯔꯛꯑꯣꯕ." ꯂꯤꯖꯥꯅ, "ꯉꯔꯥꯡ ꯑꯩꯈꯣꯏ ꯑꯍꯨꯝ ꯍꯣꯂꯤ ꯁ꯭ꯄꯤꯔꯤꯠ ꯁꯥꯟꯅꯩꯌꯦꯕ, ꯑꯗꯨꯗ ꯑꯦꯛꯖꯥꯝꯒꯤ ꯀꯩꯒꯤ ꯐ꯭ꯌꯨꯆꯔꯒꯤ ꯍꯪꯕꯩ ꯋꯥꯅꯤꯗ꯫ ꯄꯤꯌꯥꯗꯤ ꯃꯥꯏ RKꯒ ꯊꯨꯡꯅꯅꯤ ꯍꯥꯏꯔꯛꯄ, ꯍꯔꯥꯎꯔꯝꯅꯤ ꯌꯥꯝꯅ." ꯂꯨꯁꯤꯅ ꯑꯃꯨꯛ, "ꯑꯌꯥ, ꯑꯗꯨꯗꯤ ꯏꯕꯥꯅꯤꯁꯨ ꯑꯝꯇ ꯌꯦꯡꯒꯦ, ꯍꯣꯔꯦꯟ ꯂꯥꯛꯀꯦ ꯅꯣꯏ ꯔꯨꯝꯗ." ꯄꯤꯌꯥꯅ, "ꯏꯃꯥꯏꯕꯦꯝꯃ, ꯍꯦꯟꯖꯤꯜꯂꯛꯏꯅ." ꯔꯨꯁꯤꯅ ꯑꯃꯨꯛ, "ꯅꯕꯨꯛ ꯐꯠꯇ ꯇꯧꯅꯨꯗ ꯅꯣꯏ ꯑꯍꯨꯝꯕꯣ." ꯂꯤꯖꯥꯅ, "ꯍꯣꯏꯅꯦ, ꯑꯗꯣ ꯀꯃꯥꯏ ꯂꯥꯛꯀꯦ ꯍꯥꯏꯅꯣ? ꯃꯤ ꯑꯇꯩꯒꯗꯤ ꯈꯪꯍꯜꯂꯛꯀꯅꯨꯀꯣ." ꯔꯨꯁꯤꯅ, "ꯍꯣꯏ, ꯑꯗꯨꯒꯤꯗꯤ ꯋꯥꯔꯗꯦꯟꯗ ꯑꯦꯛꯖꯥꯝꯒꯤ ꯁꯦꯝꯒꯦ ꯍꯥꯏꯔ ꯂꯣꯏꯔꯦ." "ꯐꯔꯦꯅꯦ ꯑꯗꯨꯗꯤ, ꯍꯣꯔꯦꯟ ꯊꯦꯡꯅꯔꯁꯤꯀꯣ." ꯑꯁꯤ ꯍꯥꯏꯅꯗꯨꯅ ꯃꯥꯒꯤ ꯃꯊꯧ ꯆꯠꯅꯈ꯭ꯔꯦ꯫ ꯔꯨꯁꯤꯒ ꯂꯨꯁꯤꯒꯗꯤ ꯂꯩꯕ ꯌꯥꯗ꯭ꯔꯦ, ꯅꯨꯃꯤꯗꯥꯡ ꯑꯣꯏꯍꯟꯅꯤꯡꯕꯅ꯫ ꯉꯥꯏꯕꯨ ꯉꯥꯏꯔꯕꯗꯤ ꯁꯣꯏꯗꯅ ꯃꯇꯝ ꯂꯥꯛꯏ ꯍꯥꯏꯕꯗꯨꯅꯤ꯫ ꯑꯁꯨꯝꯅ ꯅꯨꯃꯤꯗꯥꯡ ꯑꯣꯏꯗꯨꯅ ꯆꯥꯛ ꯇꯣꯛꯂꯒ ꯂꯥꯏꯔꯤꯛ ꯉꯥꯏꯍꯥꯛ ꯄꯥꯔꯕ ꯃꯇꯨꯡ ꯋꯥꯔꯗꯦꯟꯗ ꯍꯥꯏꯅꯔꯝꯂꯒ ꯌꯥꯏꯁꯅꯥ ꯍꯣꯏꯒꯤ ꯔꯨꯝꯗ ꯂꯥꯛꯏ꯫ ꯂꯥꯞꯅꯕꯗꯤ ꯅꯠꯇꯦ, ꯔꯨꯝ ꯊꯪꯅꯅꯅꯤ ꯂꯩꯔꯤꯗꯨ, ꯑꯗꯨꯕꯨ ꯋꯥꯔꯗꯦꯟꯗ ꯍꯥꯟꯅ ꯐꯖꯅ ꯍꯥꯏꯅꯔꯝꯃꯤ ꯑꯦꯛꯖꯥꯝꯒꯤ ꯅꯣꯠꯁ ꯁꯦꯝꯃꯤꯟꯅꯒꯦ ꯍꯥꯏꯅ꯫ "ꯏꯁ, ꯌꯥꯝ ꯊꯨꯅ ꯄꯥꯏꯔꯛꯏꯗ." "ꯉꯥꯏ ꯉꯝꯗ꯭ꯔꯦ ꯏꯕꯦꯝꯃ, ꯑꯗꯨꯏꯅꯤ." "ꯄꯨꯡꯗꯤ ꯉꯜꯂꯤꯁꯦ, ꯑꯩꯈꯣꯏ ꯉꯔꯥꯡ ꯇꯧꯔꯤꯗꯨ ꯄꯨꯡ 12ꯗꯅꯤ, ꯀꯃꯥꯏ ꯇꯧꯁꯦ ꯍꯥꯏꯅꯣ? ꯍꯧꯖꯤꯛ ꯑꯗꯨꯝ ꯇꯧꯕ ꯌꯥꯔꯣꯏꯗ꯭ꯔꯣ?" "ꯌꯥꯕꯨꯗꯤ ꯌꯥꯏ, ꯑꯗꯨꯗ ꯊꯦꯡꯉꯒꯅ ꯍꯦꯟꯅ ꯃꯌꯥꯛ ꯀꯟꯕ." "ꯍꯣꯏ, ꯑꯗꯨꯗꯤ 12 ꯉꯥꯏꯔꯁꯤ." ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯈꯣꯏ 5 ꯋꯥꯔꯤ ꯉꯥꯏꯍꯥꯛ ꯁꯥꯟꯅꯗꯨꯅ ꯄꯨꯡ ꯇꯥꯕ ꯉꯥꯏꯗꯨꯅ ꯂꯩ꯫ "ꯃꯩ ꯃꯨꯠꯊꯠꯇꯣꯏ ꯅꯠꯇ꯭ꯔꯣ? ꯇꯥꯗꯣꯔꯦ ꯄꯨꯡ, ꯃꯤꯅꯤꯠ ꯑꯃꯈꯛꯇ ꯉꯥꯏꯔꯦ, ꯇꯥꯔꯕꯒꯨꯝꯕꯅꯦ." "ꯂꯥꯛꯑꯣ ꯂꯨꯁꯤ, ꯅꯪꯅ ꯁ꯭ꯋꯤꯠꯆ ꯃꯅꯥꯛꯇꯨꯗ ꯂꯩꯌꯣ, ꯍꯣꯔꯦꯟ ꯃꯩ ꯊꯥꯜꯂꯣ ꯍꯥꯏꯔꯀꯥꯟꯗ ꯊꯥꯜꯂꯛꯑꯣ." ꯑꯁꯨꯝꯅ ꯌꯦꯛꯂꯤꯕ ꯃꯌꯦꯛꯇꯨꯗ ꯄꯩꯁꯥꯗꯨ ꯊꯝꯗꯨꯅ ꯊꯋꯥꯏ ꯈꯔ ꯀꯧꯏ꯫ ꯉꯁꯤꯗꯤ ꯑꯍꯥꯟꯕ ꯀꯧꯕꯗ ꯄꯥꯛ ꯂꯥꯛꯎ ꯌꯥꯗꯦ, ꯃꯔꯩ ꯈꯔ ꯇꯧꯏ꯫ ꯄꯩꯁꯥꯗꯨꯁꯨ ꯍꯧꯔꯛꯄꯒꯤꯔ ꯄꯥꯛ ꯆꯠꯇꯦ꯫ ꯂꯤꯖꯥꯅ ꯃꯆꯤꯟꯗ ꯃꯨꯔꯨꯝ ꯃꯨꯔꯨꯝ ꯁꯣꯟꯗꯨꯅ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯀꯧꯏ꯫ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯊꯋꯥꯏ ꯑꯃ ꯂꯥꯛꯄꯒꯤ ꯃꯃꯤ ꯇꯥꯔꯛꯏ꯫ ꯑꯍꯥꯟꯕꯗ ꯈꯣꯡꯀꯥꯞ ꯃꯃꯤ ꯇꯥꯔꯛꯏ꯫ ꯇꯞꯅ ꯇꯞꯅ ꯑꯁꯨꯝ ꯎꯔꯛꯄꯅ ꯄꯤꯛꯂꯤꯕ ꯑꯉꯥꯡ ꯑꯃꯒꯤ ꯃꯃꯤ ꯇꯥꯔꯛꯂꯦ꯫ ꯂꯩꯔꯤꯕꯁꯤꯡꯗꯨ ꯏꯉꯛ ꯉꯛꯅ ꯑꯉꯥꯡꯗꯨꯗ ꯌꯦꯡꯉꯤ꯫ "ꯀꯩꯒꯤ ꯑꯩꯕꯨ ꯍꯟꯖꯤꯟ ꯍꯟꯖꯤन ꯀꯧꯔꯤꯅꯣ?" "ꯑꯩꯈꯣꯏꯗꯤ ꯅꯪ ꯀꯧꯈꯤꯗꯤꯌꯦ, ꯆꯨꯝꯅ ꯁꯨꯝ ꯌꯦꯡꯂꯨꯕꯅꯦ." "ꯑꯗꯣ ꯀꯩꯅꯣꯝꯃ ꯍꯪꯒꯦ, ꯅꯪ ꯀꯃꯥꯏꯅ ꯁꯤꯈ꯭ꯔꯤꯅꯣ?" ꯍꯪꯂꯤꯕꯗꯨ ꯀꯔꯤꯁꯨ ꯈꯨꯝꯂꯛꯇ꯭ꯔꯦ꯫ ꯑꯃꯨꯛꯀꯁꯨ ꯂꯤꯖꯥꯅ ꯍꯪꯉꯤ, "ꯅꯪꯒꯤ ꯃꯤꯡ ꯀꯩ ꯀꯧꯒꯦ?" ꯇꯟꯖꯥꯗꯨꯗ ꯅꯣꯡꯂꯩ ꯅꯨꯡꯁꯤꯠꯀ ꯂꯣꯏꯅꯅ ꯍꯥꯏ ꯍꯨꯝꯗꯨꯅ ꯑꯈꯥꯛ ꯑꯔꯥꯎꯒ ꯂꯣꯏꯅꯅ ꯁꯞꯇ꯭ꯔ ꯇꯧꯔꯛꯏ꯫ ꯃꯈꯣꯏꯅ ꯂꯩꯔꯤꯕ ꯀꯥ ꯑꯗꯨ ꯇꯝꯅ ꯀꯔꯤꯒꯨꯝꯕ ꯑꯃ ꯍꯨꯝꯖꯤꯜꯂꯛꯄꯗꯧꯅ ꯇꯧꯔꯛꯂꯦ꯫ ꯂꯩꯔꯤꯕꯁꯤꯡꯗꯨ ꯀꯤꯕꯒ ꯄꯥꯈꯠꯄꯅ ꯄꯤꯛ ꯊꯜꯂꯦ꯫ ꯑꯈꯥꯛ ꯑꯔꯥꯎ ꯃꯔꯛꯇꯨꯗ ꯃꯣꯡ ꯍꯥꯗꯅ ꯂꯥꯛꯂꯤꯕ ꯊꯋꯥꯏꯗꯨꯅ ꯈꯨꯝꯂꯛꯏ, "ꯅꯤꯡꯊꯔꯂꯥ ꯑꯦꯂꯤꯖꯥꯕꯦꯊ." "ꯉꯁꯣꯠꯅꯥꯎ, ꯉꯁꯣꯠꯅꯥꯎ, ꯂꯩꯀꯁꯤꯕ ꯉꯁꯣꯠꯅꯥꯎ."
ita 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 nungsibi pikliva tanau tanauva khonjelda nungsiba surga loinana tangkhul maronda kau kauduna chelei chahi mapan tangairiba angang ama amuksu nungsiba surda isai sakli Nakalay wivang ikalay na no ka tui wivang ila o ka tui na inika pang mamayamara zat ngarum sa ok tui miring ngasangarok sa kan kana ngasot now mapanglak mara tot ka chida chỉ hô hai là lamang lava pikliva angang ani tu kaina ba yaroi haibagi matagum makut samnaduna pachen chenduna sanari karomdagino khanghaude mang thana cheliba angang dugi makok tamna utup amana thomkiba ima yaisna khangprek khangna fuklauna hogali makok tu paiduna ngaihak famlaga mamitu tapna tapna pangduna akoibadu yenglei magi khuyara tumliba lijadu hogolaktuna hogolabo kokse kainom tawre liza mangonde yenglaga ngarangdi onthok onthok pangakta tawre kari nungi tawrubanu khalei yesnana kaidawrake lijana amuk makhata rei nangdo hekta lakna fanaba ngamdadana yesna mamitu lauthoga aibua kem khanghaudreidi kamai khangdorike sono sidi piyasu hogolaktuna pung kya tarage yai hogolaba hogale asiani siga matung manau thabak to minaya pote sibu siramni adubu kaidorinoba marangdo ekoi manga sanaba hogolakpodane thawai amala idana yaisna gyan tana tari adugi matung aina ming hangbado aduda mamingdu hairame adu hek haibugane kainom tawra emi yaisna ngarangi thodoktu ningsingnaba honari akhak arauga loinana nonglai nungsitna maikai sarai khangdana humlagli tanja aduda musi musi ngalamba candle du sumut khre lakhriba thawai duna mong hadaba atap khonjelda magi maming hairi ningtharla elizabeth thawai dugi mingdu hek hairakpaga khanghaude karomdagino safu kanna ufulma pai paisilakpa tanjaduda ngasagi thawai dusu yaisnagi masatamna changkhre leiriba mayamdusu sahumduda kibana amaga tasinaduna lei lijana maidu sat thangali adubu thawai dudi leiba ukhidre yaisnadi gyan mangduna adumak tari lijana yaisi ke thokhrage पियाना खंगहौद्रेदुनी केनलगसे लोइना मुतखितनाबा लीजाना लुसी नंगसुबा मीना मैदो थानावा स्विच मनाकुदा थोंकी लेहलगा तंजादुदा याइसना मसादु थेकलई अइबु करिगी कौबनो अइगी इतापुदना अइ चलोय लेइबा मयामदु इंगंगंगना याय नंग कइदोरगे से फजना ज्ञान बताउसे अइ याइ नते अइगी मिंग निंगथरला Elizabeth asi haiduna nokli leiriba mayamdu pakhatnabuna loire kamai tawni sidia ahing sida kamai tawsige mi soida hairusira chathoda wathi chanaba ngaikopia ekhoigi duk leidai leibani khoju lekham yawado adu amta thadoro phabrengse duk tu lauthok tuna thadoi yeisnagi masa sinba thungna humduna thadoi adu hek tharubaga मसा मऊ थेक्पा हाय हुंबा होरई रुसिगा दी कीबने याद्रे अस कहीं तौरसिबो सुमाइनगा तौनब्रो ngaraangdi tawte he as ngamro ekhoi kada chachakhrage kaino he ibani tang kamaina lehudoino ngawrano sumai tawni di kanana khangnya adubu ba khara sangmina khisi haiba ngaraangdi kesu tawdabani si phibam sidabu kamain tawdoino ba yeisna se ti hengo sonodo jurakano khoidog sauningaktanania noi ni taina kani as ngamore khoi lucia chalas lao asi hairam laga ani du chatkhre pura sono ni na ani sidia
ꯈꯪꯅꯤ ꯍꯌꯦꯡꯗꯤ ꯉꯥꯏꯈꯣꯁꯦ ꯆꯠꯀꯦꯒ ꯆꯠꯆꯈꯤꯁꯅꯨ ꯌꯥꯏꯁꯦ ꯑꯝꯇ ꯒ꯭ꯌꯥꯟ ꯇꯥꯍꯟꯈꯤꯁꯦ ꯀꯃꯥꯏꯅ ꯇꯧꯁꯤ ꯍꯥꯏꯅꯣ ꯍꯥꯏꯔꯛꯑꯣ ꯇꯥꯏꯔꯦꯟꯗꯤ ꯂꯩꯔꯣꯏꯅꯦꯀꯣ ꯀꯥꯏꯗꯩ ꯇꯥꯏꯔꯦꯟꯅꯣ ꯍꯧꯖꯤꯛꯄꯣ ꯁꯨꯃꯥꯏꯅ ꯇꯧꯔꯁꯤ ꯗꯨꯛꯁꯦ ꯈꯔ ꯌꯥꯝ ꯊꯥꯁꯦ ꯀꯦꯟꯗꯜꯁꯤ ꯀꯣꯏꯁꯤꯜꯂꯒ ꯊꯥꯜꯂꯁꯦ ꯑꯗꯨꯑꯣꯏꯗꯤ ꯂꯥꯏ ꯐꯠꯇꯕ ꯆꯪꯕ ꯉꯝꯗꯦ ꯀꯥꯏꯅ ꯍꯥꯏꯅꯕꯅꯤ ꯕꯦꯛꯇ ꯕꯥꯏꯕꯜ ꯌꯥꯎꯕꯅꯤ ꯑꯗꯨ ꯁꯤꯗ ꯄꯤꯔꯛꯑꯣ ꯄꯤꯌꯥꯁꯨ ꯂꯤꯖꯥꯅ ꯍꯥꯏꯕꯗꯨ ꯁꯠ ꯁꯠ ꯇꯧꯏ ꯑꯍꯤꯡꯗꯨꯃ ꯃꯕꯥꯅꯤ ꯇꯨꯝꯗ꯭ꯔꯦ ꯋꯥꯔꯤꯗꯨ ꯂꯤꯅ ꯂꯤꯅ ꯌꯥꯏꯁꯅꯥꯅ ꯀꯩꯅꯣ ꯑꯩꯕꯨ ꯑꯗꯨꯃꯥꯏꯅ ꯇꯧꯕ꯭ꯔꯣ ꯀꯅꯥꯝ ꯈꯪꯗ꯭ꯔꯣ ꯂꯤꯖꯥꯅ ꯏꯕꯦꯝꯃ ꯉꯔꯥꯡꯗꯤ ꯏꯕꯥꯅꯤ ꯁꯨꯛꯇꯨꯝ ꯇꯨꯝꯗ꯭ꯔꯕꯅꯤ ꯍꯧꯖꯤꯛꯋꯥꯏꯗ ꯇꯨꯝꯊꯕꯒ ꯅꯪ ꯑꯃꯨꯛ ꯍꯧꯒꯠꯂꯛꯏꯁꯤꯅꯤ ꯌꯥꯏꯁꯅꯥꯅ ꯉꯥꯏꯈꯣꯕ ꯑꯗꯣ ꯀꯅꯥꯝ ꯈꯪꯗ꯭ꯔꯕ ꯃꯤ ꯄꯤꯌꯥꯅ ꯑꯃꯨꯛ ꯃꯈꯥ ꯇꯥꯔꯛꯏ ꯀꯅꯥꯝꯇꯕꯨꯗꯤ ꯈꯪꯗꯕꯅꯤ ꯑꯗꯣ ꯁꯣꯅꯣ ꯑꯅꯤꯗꯨꯅ ꯍꯥꯏꯗꯣꯔꯛꯑꯗꯤ ꯈꯪꯗꯦꯍꯦ ꯌꯥꯏꯁꯅꯥꯅ ꯌꯥꯔꯦꯁꯦ ꯃꯇꯨꯡ ꯃꯅꯥꯎ ꯁꯤꯒꯨꯝꯕ ꯊꯕꯛꯁꯦ ꯇꯧꯔꯒꯨꯝꯁꯤ ꯂꯤꯖꯥꯅ ꯈꯤꯔꯦ ꯍꯥꯏꯁꯤꯅꯤ ꯑꯩ ꯑꯗꯨꯛ ꯌꯥꯝꯅ ꯀꯤꯔꯤꯉꯩꯗꯨꯗ ꯆꯠꯂꯒꯦ ꯉꯝꯃꯔꯣꯏꯅ ꯆꯠꯈ꯭ꯔꯤꯅꯤ ꯕꯦꯔꯥꯅꯤ ꯑꯅꯤꯗꯣ ꯄꯤꯌꯥꯅ ꯌꯦꯡꯉꯨ ꯍꯣꯔꯦꯟ ꯀ꯭ꯂꯥꯁꯇ ꯅꯨꯡꯉꯥꯏꯗꯣꯏꯅꯤ ꯂꯤꯖꯥꯅ ꯑꯃꯨꯛꯁꯨ ꯍꯥꯏꯔꯛꯏ ꯍꯩ ꯁꯣꯅꯣ ꯅꯪꯒꯤ ꯑꯗꯨꯏ ꯀꯣꯛꯇꯣ ꯇꯧꯅꯨ ꯍꯥꯏꯕ ꯌꯥꯏ ꯀꯩꯁꯨ ꯇꯧꯗ꯭ꯔꯤꯁꯦ ꯐꯔꯕꯅꯤ ꯃꯣꯏ ꯃꯥꯏꯅ ꯏꯀꯥꯏꯖꯅꯤ ꯑꯗꯨ ꯑꯗꯥ ꯍꯥꯏꯔꯨꯔꯒ ꯍꯦꯟꯅ ꯁꯟꯗꯣꯛꯅꯕ꯭ꯔꯕ ꯄꯤꯌꯥꯅ ꯁꯥꯎꯅꯤꯡꯗ꯭ꯔꯣꯕ ꯃꯣꯏ ꯃꯑꯣꯡꯗꯣ ꯃꯣꯏꯅꯁꯨ ꯍꯧꯕ ꯑꯗꯨꯒ ꯑꯩꯈꯣꯏ ꯑꯗꯨꯝ ꯇꯨꯃꯤꯟꯅ ꯂꯩꯁꯤ ꯃꯣꯏꯅ ꯍꯥꯏꯔꯛꯁꯅꯨ ꯑꯩ ꯇꯧꯒꯦ ꯅꯣꯏ ꯑꯅꯤ ꯌꯥꯎꯔꯛꯀꯅꯨ ꯌꯧ ꯌꯧ ꯇꯧꯔꯨꯔꯗꯤ ꯍꯦꯟꯖꯤꯜꯂꯛꯀꯅꯤ ꯄꯤꯌꯥꯅ ꯑꯗꯣ ꯑꯩ ꯐꯨꯗꯤ ꯐꯨꯅꯤꯡꯈ꯭ꯔꯦꯍꯦ ꯑꯁꯨꯝꯅ ꯉꯥꯡꯅ ꯉꯥꯡꯅꯗꯅ ꯀ꯭ꯂꯥꯁ ꯆꯠꯅꯕ ꯊꯣꯛꯂꯛꯏ ꯍꯥꯏꯕꯒ ꯇꯧꯕꯒ ꯌꯥꯏꯁꯅꯥ ꯒ꯭ꯌꯥꯟ ꯏꯇꯥ ꯇꯥꯅ ꯀꯔꯤꯁꯨ ꯇꯧꯔꯛꯇꯕꯗꯨꯗ ꯑꯅꯤꯗꯨ ꯃꯈꯣꯏꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯏ ꯔꯨꯁꯤꯅ ꯌꯥꯏꯁꯅꯥ ꯅꯪ ꯅꯁꯥ ꯀꯩꯁꯨ ꯇꯧꯗ꯭ꯔꯕꯣ ꯌꯥꯏꯁꯅꯥꯅ ꯈꯨꯝꯒꯦ ꯇꯧꯔꯤꯉꯩ ꯂꯤꯖꯥꯅ ꯇꯥꯞ ꯂꯥꯎꯅ ꯑꯣꯛꯇꯨꯅ ꯀꯩꯁꯨ ꯇꯧꯗꯦꯅ ꯌꯥꯏ ꯀꯩꯗꯧꯔꯒꯦ ꯍꯥꯏꯁꯦ ꯔꯨꯁꯤꯅ ꯉꯔꯥꯡ ꯀꯩꯀꯩꯅꯣ ꯌꯥꯝ ꯇꯧꯈꯤꯗꯥꯏꯅꯦ ꯑꯗꯨꯋꯥꯏꯗ ꯂꯩꯔꯝꯕ ꯃꯤ ꯈꯔ ꯃꯈꯣꯏꯔꯣꯝꯗ ꯂꯣꯏꯅ ꯌꯦꯡꯂꯛꯏ ꯂꯤꯖꯥꯅ ꯀꯩꯅꯣ ꯅꯪ ꯍꯥꯏꯁꯤꯕꯣ ꯀꯩꯗꯧꯔꯒꯦ ꯃꯤ ꯔꯨꯁꯤꯅ ꯉꯔꯥꯡ ꯅꯣꯏ ꯍꯣꯂꯤ ꯍꯥꯏꯕ ꯂꯣꯏꯗ꯭ꯔꯤꯉꯩ ꯂꯤꯖꯥꯅ ꯐꯠ ꯈꯨꯝꯂꯛꯏ ꯑꯣ ꯉꯔꯥꯡꯗꯣ ꯑꯩꯈꯣꯏꯗꯤ ꯉꯟꯇꯥꯅ ꯔꯨꯝ ꯍꯦꯛ ꯌꯧꯕꯒ ꯂꯣꯏꯅ ꯇꯨꯝꯃꯦ ꯅꯣꯏ ꯂꯥꯛꯑꯝꯕꯗꯣ ꯑꯝꯇ ꯈꯪꯍꯧꯗ꯭ꯔꯦꯅꯦ ꯂꯤꯖꯥꯅ ꯄꯠ ꯄꯠ ꯀꯛꯂꯒ ꯈꯨꯝꯂꯛꯄꯗꯨꯗ ꯔꯨꯁꯤ ꯋꯥ ꯉꯥꯡꯐꯝ ꯂꯩꯇ꯭ꯔꯦ ꯂꯨꯁꯤꯅ ꯆꯤꯡꯗꯨꯅ ꯄꯨꯈ꯭ꯔꯦ ꯃꯣꯏ ꯑꯅꯤꯅ ꯈꯜꯂꯝꯕꯅ ꯌꯥꯏꯁꯅꯥꯁꯤ ꯂꯥꯏ ꯇꯣꯡꯉꯤ ꯃꯣꯏ ꯑꯗꯨꯝ ꯍꯣꯂꯤ ꯁ꯭ꯄꯤꯔꯤꯠ ꯁꯥꯟꯅꯩ ꯍꯥꯏꯔꯒ ꯑꯣꯖꯥꯗ ꯉꯥꯡꯍꯟꯒꯦ ꯈꯜꯂꯨꯕꯅꯤ ꯑꯗꯨꯕꯨ ꯏꯂꯤꯖꯥꯅ ꯍꯩꯁꯤꯡꯅ ꯑꯣꯛꯂꯛꯄꯗꯨꯗ ꯀꯩꯁꯨ ꯍꯥꯏꯕ ꯉꯝꯗ꯭ꯔꯦ ꯅꯨꯃꯤꯗꯥꯡꯅꯤ ꯔꯨꯁꯤ ꯑꯃꯗꯤ ꯂꯨꯁꯤ ꯃꯈꯣꯏ ꯑꯅꯤ ꯇꯨꯃꯤꯟꯅ ꯍꯧꯅꯗꯨꯅ ꯍꯣꯂꯤ ꯁ꯭ꯄꯤꯔꯤꯠ ꯁꯥꯟꯅꯅꯕ ꯇꯧꯔꯤ ꯂꯨꯁꯤꯅ ꯀꯃꯥꯏꯅ ꯇꯧꯁꯤꯒꯦ ꯁꯤ ꯑꯁꯤꯕꯨꯗꯤ ꯎꯆꯤꯟ ꯅꯥꯆꯤꯟꯅ ꯂꯩꯔꯦ ꯄꯩꯁꯥꯗꯨꯗꯤ ꯔꯨꯁꯤꯅ ꯑꯩ ꯊꯤꯒꯦꯁꯦ ꯁꯦꯝꯐꯨꯗꯨ ꯀꯥꯏ ꯆꯠꯈ꯭ꯔꯦ ꯌꯥꯎꯕ꯭ꯔꯥ ꯌꯦꯡꯒꯦ ꯊꯥꯏꯅ ꯊꯝꯖꯤꯟꯈꯤꯕꯒꯤ ꯂꯩꯔꯝꯒꯅꯤ ꯂꯨꯁꯤꯅ ꯂꯤꯖꯥꯗ ꯍꯥꯏꯔꯨꯁꯤꯔꯥ ꯔꯨꯁꯤ ꯃꯃꯤꯠꯇꯨ ꯄꯩꯅ ꯌꯦꯡꯂꯒ ꯉꯔꯥꯡ ꯇꯧꯔꯤ ꯃꯑꯣꯡꯗꯨ ꯅꯪ ꯈꯪꯉꯤ ꯅꯠꯇ꯭ꯔꯣ ꯀꯃꯥꯏꯅ ꯍꯥꯏꯔꯨꯗꯣꯏꯅꯣ ꯑꯅꯤꯗꯨ ꯋꯥꯔꯤ ꯁꯥꯟꯅꯗꯨꯅ ꯁꯦꯝꯐꯨꯗꯨ ꯊꯨꯒꯥꯏꯗꯨꯅ ꯌꯦꯡꯉꯤ ꯃꯈꯥꯏ ꯉꯥꯛꯇ ꯌꯥꯎꯏ ꯁꯤ ꯃꯈꯥꯏꯁꯤꯅ ꯌꯥꯔꯣꯏꯗ꯭ꯔꯣ ꯌꯥꯔꯣꯏ ꯁꯤꯀꯤꯅ ꯃꯌꯥꯛ ꯀꯜꯂꯦ ꯍꯥꯏꯕꯅꯤ ꯁꯦ ꯁꯤꯗ ꯑꯃ ꯌꯥꯎꯔꯦ ꯀꯥꯏꯅꯣ ꯌꯦꯡꯒꯦ ꯃꯌꯦꯛꯀꯁꯦ ꯐꯖꯅ ꯎꯗ꯭ꯔꯦꯅꯦ ꯑꯗꯨꯝ ꯇꯧꯔꯁꯤꯁꯦ ꯑꯁꯨꯝꯅ ꯃꯈꯣꯏ ꯑꯅꯤ ꯁꯥꯟꯅꯕ ꯍꯧꯔꯝꯃꯤ ꯑꯉꯛꯄꯅꯤ ꯑꯉꯥꯡ ꯑꯣꯏꯕꯒꯤ ꯋꯥꯈꯜ ꯄꯦꯟꯕ ꯂꯩꯇꯦ ꯐꯠꯇꯦ ꯈꯪꯅ ꯈꯪꯅ ꯈꯪꯅꯤꯡꯕ ꯍꯦꯟꯃꯟꯕꯅ ꯇꯨꯡꯗ ꯀꯔꯤ ꯑꯣꯏꯔꯛꯀꯅꯤ ꯈꯟꯕ ꯅꯠꯇꯦ ꯑꯉꯥꯡꯅ ꯃꯩ ꯀꯤꯗꯦ ꯍꯥꯏꯕꯗꯨꯃꯛꯅꯤ ꯇꯧꯔꯤꯕꯁꯤ ꯊꯦꯡꯂꯕ ꯑꯍꯤꯡꯗꯨꯗ ꯑꯃꯝꯕ ꯃꯔꯛꯇꯨꯗ ꯑꯀꯤ ꯑꯈꯪꯕ ꯌꯥꯎꯗꯅ ꯂꯥꯏ ꯑꯣꯏꯈ꯭ꯔꯕ ꯊꯋꯥꯏꯗꯨꯕꯨ ꯀꯧꯗꯨꯅ ꯁꯥꯟꯅꯔꯤ ꯑꯁꯨꯝꯅ ꯍꯥꯏꯅꯤꯡꯕ ꯈꯪꯅꯤꯡꯕ ꯈꯨꯗꯤꯡ ꯈꯪꯂꯕ ꯇꯨꯡꯗ ꯂꯣꯏꯁꯤꯟꯗꯨꯅ ꯄꯣꯊꯥꯅꯕ ꯁꯦꯝ ꯁꯥꯔꯤ ꯑꯍꯤꯡ ꯅꯣꯡꯌꯥꯏ ꯃꯇꯨꯡꯅꯤ ꯐꯅ ꯊꯦꯡꯂꯦ ꯂꯨꯁꯤ ꯐꯃꯨꯡ ꯃꯌꯥꯏꯗꯨꯗ ꯐꯝꯂꯒ ꯈꯨꯗꯨꯝ ꯇꯥꯁꯤꯟꯗꯨꯅ ꯃꯆꯤꯟꯗ ꯃꯨꯔꯨꯝ ꯃꯨꯔꯨꯝ ꯁꯣꯜꯂꯤ ꯔꯨꯁꯤꯁꯨ ꯃꯃꯤꯠ ꯐꯥꯛꯂꯤ ꯃꯤꯀꯞ ꯊꯣꯛꯂꯛꯄꯗ ꯋꯥꯔꯤ ꯁꯥꯟꯅꯕꯒꯤ ꯃꯈꯣꯜ ꯑꯃ ꯇꯥꯕꯗꯨꯗ ꯀꯅꯥꯅꯣ ꯈꯟꯅ ꯃꯩꯗꯨ ꯁꯠ ꯊꯥꯜꯂꯤ ꯂꯨꯁꯤꯒꯤ ꯑꯣꯏꯔꯝꯂꯤꯕ ꯐꯤꯕꯝꯗꯨ ꯎꯕꯗ ꯈꯪꯄ꯭ꯔꯦꯛ ꯈꯪꯏ ꯏꯃꯥ ꯀꯩꯅꯣꯅꯦ ꯑꯗꯨꯃꯥꯏꯅ ꯀꯅꯥ ꯇꯧꯅꯒꯦ ꯂꯨꯁꯤꯗꯨ ꯑꯉꯥꯡ ꯃꯆꯥꯒꯤ ꯈꯣꯟꯖꯦꯜꯗ ꯂꯥꯛꯑꯣ ꯁꯥꯟꯅꯁꯦ ꯅꯣꯏꯅ ꯑꯩ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯀꯧꯔꯒ ꯀꯩꯒꯤ ꯑꯃꯨꯛ ꯆꯠꯂꯣ ꯍꯥꯏꯔꯤꯅꯣ ꯔꯨꯁꯤ ꯃꯃꯤꯠ ꯃꯅꯥ ꯂꯥꯎꯊꯣꯛꯂꯒ ꯌꯦꯡꯉꯤ ꯂꯥꯛꯑꯣ ꯍꯥꯏꯃꯤ ꯁꯥꯟꯅꯔꯁꯤ
ꯔꯨꯁꯤꯗꯨ ꯃꯁꯥ ꯏꯊꯛ ꯊꯛꯀꯠꯅ ꯀꯩꯅꯣ ꯇꯧꯔꯤꯁꯤꯕꯣ? ꯂꯨꯁꯤ, ꯅꯪ ꯀꯩꯗꯧꯔꯒꯦ? ꯑꯩ ꯂꯨꯁꯤ ꯅꯠꯇꯦ, ꯏꯂꯤꯖꯥ, ꯅꯤꯡꯊꯔꯂꯥ ꯏꯂꯤꯖꯥꯕꯦꯠ꯫ ꯑꯃꯨꯛꯁꯨ ꯇꯨꯃꯤꯟꯅ ꯂꯩꯈ꯭ꯔꯦ꯫ ꯉꯥꯏꯍꯥꯛ ꯑꯃꯨꯛ ꯂꯩꯔꯒ ꯏꯁꯩ ꯑꯃꯨꯛ ꯉꯪꯉꯤ꯫ ꯔꯨꯁꯤꯗꯤ ꯇꯧꯔꯤꯕ ꯃꯇꯧ ꯑꯗꯨꯗ ꯇꯨꯝꯗ꯭ꯔꯦ꯫ ꯐꯃꯨꯡꯗꯨꯗ ꯃꯁꯥꯗꯨ ꯇꯥꯁꯤꯟꯗꯨꯅ ꯐꯝꯗꯨꯅ ꯅꯣꯡꯉꯥꯟꯕ ꯉꯥꯏꯔꯤ꯫ ꯄꯨꯡ 5 ꯇꯥꯔꯛꯄ ꯑꯗꯨꯋꯥꯏꯗ ꯎꯏꯔꯨꯝ ꯇꯨꯝꯊꯈ꯭ꯔꯦ꯫ ꯃꯃꯤꯠ ꯐꯥꯛꯂꯤ ꯄꯥꯡꯂꯛꯄꯗ ꯂꯨꯁꯤꯅ ꯃꯥꯒꯤ ꯃꯃꯥꯏ ꯃꯌꯥꯗ ꯌꯦꯡꯗꯨꯅ ꯂꯩꯔꯝꯕꯗꯨꯗ ꯈꯪꯄ꯭ꯔꯦꯛ ꯈꯪꯅ ꯆꯣꯡꯈꯠꯂꯤ꯫ ꯏꯃꯥ, ꯀꯩꯅꯣ ꯈꯪꯉꯤꯅꯦ꯫ ꯃꯥꯒꯤ ꯃꯑꯣꯡꯗꯨꯗ ꯂꯨꯁꯤꯗꯨ ꯃꯕꯨꯛ ꯄꯥꯏꯔꯒ ꯅꯣꯛꯂꯦ꯫ ꯔꯨꯁꯤꯅ, ꯀꯩꯗ ꯅꯣꯛꯅꯤꯡꯒꯦ ꯍꯥ? ꯂꯨꯁꯤꯅ ꯑꯃꯨꯛ ꯈꯨꯝꯂꯛꯏ, ꯑꯩ ꯁꯤꯔꯦꯗ, ꯉꯥꯏꯈꯣ ꯑꯝꯇ ꯅꯣꯛꯈꯤꯒꯦ꯫ ꯀꯩꯅꯣꯕ ꯅꯪ ꯇꯧꯔꯤꯗꯨꯕꯣ? ꯀꯩ ꯈꯨꯇꯨꯝꯅꯣꯕ? ꯇꯥꯁꯤꯜꯂꯒ ꯇꯨꯝꯃꯒ ꯂꯩꯔꯝꯃꯤ꯫ ꯃꯤꯡꯁꯦꯜꯗ ꯑꯝꯇ ꯌꯦꯡꯉꯣ, ꯅꯃꯥꯏꯒꯗꯣ ꯀꯗꯧꯏꯅꯣ? ꯁꯤꯔꯦꯃꯤ ꯑꯩ꯫ ꯔꯨꯁꯤ ꯃꯃꯥꯏꯗꯨ ꯃꯤꯡꯁꯦꯜꯗ ꯌꯦꯡꯂꯨꯕ ꯀꯥꯟꯗꯗꯤ ꯃꯁꯥ ꯐꯥꯎꯕ ꯈꯪꯄ꯭ꯔꯦꯛ ꯈꯪꯏ꯫ ꯇꯧꯔꯤꯕꯗꯨ ꯐꯤꯕꯝ ꯑꯃ ꯇꯥꯗ꯭ꯔꯦ꯫ ꯃꯁꯝꯗꯨꯅ ꯃꯔꯩ ꯇꯥꯁꯤꯜꯂꯒ ꯃꯃꯥꯏꯗꯨꯗ ꯑꯥꯏꯂꯥꯏꯅꯔꯗꯨꯅ ꯈꯣꯠꯆꯤꯜꯂꯤ꯫ ꯃꯔꯥꯏꯕꯛꯇꯨꯁꯨ ꯃꯊꯣꯡ ꯃꯔꯝ ꯈꯪꯗꯃꯈꯩ ꯈꯣꯠꯆꯤꯜꯂꯝꯃꯤ꯫ ꯑꯗꯨꯒ ꯃꯃꯤꯠ ꯑꯃꯁꯨ ꯄꯥꯟꯕꯤꯔꯝꯃꯤ꯫ ꯔꯨꯁꯤ ꯇꯧꯔꯤꯕꯗꯨ ꯀꯔꯤꯅꯣ ꯈꯟꯅ ꯉꯥꯏꯍꯥꯛ ꯌꯦꯡꯖꯩ꯫ ꯑꯗꯨꯒ ꯂꯨꯁꯤꯗ ꯑꯣꯟꯁꯤꯜꯂꯒ, ꯁꯤ ꯅꯪꯅ ꯇꯧꯔꯤ ꯅꯠꯇ꯭ꯔꯥ? ꯉꯁꯥꯏꯗꯒꯤ ꯃꯕꯨꯛ ꯄꯥꯏꯔꯒ ꯅꯣꯛꯂꯝꯕ ꯂꯨꯁꯤꯗꯨ ꯆꯞ ꯂꯦꯞꯄꯒ, ꯀꯩꯅꯣ? ꯑꯩꯅ ꯃꯤꯀꯞ ꯊꯣꯛꯂꯛꯄꯗ ꯑꯗꯨꯃꯥꯏꯅ ꯇꯧ ꯂꯩꯔꯝꯃꯒ ꯑꯩꯅ ꯇꯧꯔꯒꯕꯨ ꯅꯪꯉꯣꯟꯗ ꯍꯥꯏꯈꯤꯗ꯭ꯔꯣ? ꯀꯩꯅꯣꯅꯦ ꯃꯁꯤꯕꯣ? ꯑꯗꯨꯗꯤ ꯀꯅꯥꯅꯅꯣ? ꯀꯩꯅꯣ ꯍꯥꯏꯁꯤꯕꯣ? ꯏꯕꯥꯅꯤꯈꯛ ꯂꯩꯔꯒ ꯀꯅꯥꯅ ꯇꯧꯗꯣꯔꯤꯒꯦ? ꯌꯥꯔꯦ ꯈꯪꯉꯦ ꯏꯕꯦꯝꯃ꯫ ꯉꯔꯥꯡ ꯅꯪ ꯁꯦꯟꯅꯕꯗ ꯑꯩ ꯁꯤꯔꯝꯗꯣꯔꯦ ꯈꯪꯉꯕ? ꯏꯁ, ꯀꯩꯅꯣ ꯍꯥꯏꯁꯤꯕꯣ? ꯑꯩ ꯀꯩꯗꯧꯔꯒꯦꯕ? ꯈꯪꯉꯣꯏꯌꯦ ꯅꯪꯗꯤ꯫ ꯌꯥꯏꯗ ꯅꯣꯛꯅꯔꯨꯕ꯭ꯔꯥꯕꯨ ꯏꯕꯥꯅꯤꯗ ꯍꯟꯖꯤꯜꯂꯦ꯫ ꯉꯔꯥꯡ ꯅꯪꯁꯨ ꯌꯥꯏꯅ ꯇꯧꯈꯤꯕꯗꯣ ꯇꯧꯔꯒ ꯂꯩꯊꯣꯛꯈ꯭ꯔꯦꯅꯦ, ꯏꯁꯩꯕꯨ ꯁꯛꯄꯋꯣ꯫ ꯑꯁꯦꯡꯕꯩꯔꯣ? ꯑꯩꯗꯤ ꯀꯔꯤꯝꯇ ꯅꯤꯡꯁꯤꯡꯗ꯭ꯔꯦ꯫ ꯑꯗꯣ ꯉꯥꯏꯈꯣ, ꯋꯥ ꯑꯃ ꯍꯥꯏꯒꯦꯅꯦ꯫ ꯑꯦꯂꯤꯖꯥꯕꯦꯠ ꯍꯥꯏꯁꯦ ꯀꯅꯥ ꯑꯣꯏꯖꯥꯠꯅꯣ? ꯂꯨꯁꯤꯅ, ꯀꯩꯅꯣ ꯑꯦꯂꯤꯖꯥꯕꯦꯠ ꯍꯥꯏꯗꯤ ꯏꯪꯂꯦꯟꯒꯤ ꯀꯨꯏꯟꯗꯨ ꯅꯠꯇ꯭ꯔꯣ? ꯔꯨꯁꯤ ꯃꯃꯤꯠꯇꯨ ꯐꯩꯔꯒ, ꯏꯪꯂꯦꯟꯒꯤ ꯅꯨꯄꯤꯅꯕꯨ ꯃꯩꯇꯩꯂꯣꯟ ꯂꯣꯟꯒꯗ꯭ꯔꯣ? ꯑꯗꯨꯗꯤ ꯀꯅꯥ ꯑꯣꯏꯖꯥꯠꯅꯣꯅꯦ? ꯅꯪꯒ ꯆꯞ ꯃꯥꯟꯅꯩꯍꯦ ꯑꯩꯁꯨ꯫ ꯀꯩꯅꯣꯅꯦ, ꯅꯪꯒ ꯊꯕꯛ ꯇꯧꯃꯤꯟꯅꯕꯁꯤꯗꯤꯕ? ꯍꯣꯏ ꯌꯥꯔꯦ, ꯅꯃꯥꯏꯗꯣ ꯑꯝꯇ ꯇꯥꯊꯣꯛꯎꯁꯣ, ꯃꯤ ꯎꯔꯗꯤ ꯈꯪꯉꯅꯤ꯫ ꯑꯁꯨꯝꯅ ꯅꯣꯡ ꯅꯤꯅꯤ ꯂꯩꯔꯒ ꯅꯨꯄꯤꯒꯤ ꯀꯥꯁꯤꯡ ꯑꯗꯨ ꯋꯥꯔꯗꯦꯟꯅ ꯆꯦꯛ ꯇꯧꯅꯕ ꯍꯥꯏꯗꯨꯅ ꯃꯄꯥꯟꯗ ꯂꯣꯏꯅ ꯊꯣꯛꯍꯜꯂꯝꯃꯤ꯫ ꯆꯦꯛ ꯇꯧꯔꯕ ꯃꯇꯨꯡ ꯂꯨꯅꯥꯅ ꯔꯨꯁꯤ ꯑꯃꯗꯤ ꯂꯨꯁꯤꯒꯤ ꯃꯅꯥꯛꯇ ꯆꯪꯉꯛꯏ꯫ ꯅꯣꯏ ꯑꯅꯤ ꯍꯣꯔꯦꯟ ꯑꯩꯒꯤ ꯔꯨꯝꯗ ꯂꯥꯛꯎ꯫ ꯃꯌꯥꯝ ꯃꯔꯛꯇꯨꯗ ꯑꯅꯤꯗꯨ ꯀꯤꯔꯨꯞ ꯌꯦꯡꯉꯤ꯫ ꯔꯨꯁꯤꯅ, ꯀꯩꯅꯣ ꯃꯁꯤꯅ ꯇꯧꯔꯝꯃꯤꯁꯤꯅ? ꯂꯨꯁꯤꯅ ꯑꯃꯨꯛ, ꯏꯕꯥꯅꯤꯕꯨ ꯀꯩ ꯑꯔꯣꯟ ꯑꯊꯨꯞ ꯇꯧꯔꯒꯦꯕ? ꯐꯔꯦꯁꯦ, ꯆꯠꯂꯒ ꯌꯦꯡꯉꯨꯔꯁꯤ꯫ ꯑꯅꯤꯗꯨ ꯋꯥꯔꯗꯦꯟꯒꯤ ꯃꯅꯥꯛ ꯇꯝꯅ ꯂꯥꯛꯏ꯫ ꯔꯨꯁꯤꯒ ꯂꯨꯁꯤꯒꯅ, ꯃꯦ ꯀꯃꯤꯟ ꯃꯦꯗꯥꯝ꯫ ꯂꯨꯅꯥꯅ, ꯆꯪꯉꯣ꯫ ꯑꯅꯤꯗꯨ ꯆꯪꯂꯛꯄꯒ ꯂꯨꯅꯥꯅ ꯇꯦꯕꯜꯗꯨꯗ ꯆꯦꯗꯨ ꯍꯥꯡꯗꯣꯛꯇꯨꯅ ꯊꯝꯃꯤ꯫ ꯁꯤ ꯀꯩꯅꯣ? ꯑꯅꯤꯗꯨ ꯃꯉꯛ ꯊꯥꯡꯒꯠꯇꯨꯅ ꯌꯦꯡꯉꯤ꯫ ꯑꯗꯨꯕꯨ ꯍꯦꯛ ꯎꯕꯗ ꯂꯋꯥꯏ ꯂꯨꯇꯣꯟ ꯁꯥꯠꯈ꯭ꯔꯦ꯫ ꯊꯋꯥ ꯁꯥꯗꯅ ꯂꯥꯛꯆꯕꯅꯤ, ꯑꯗꯨꯕꯨ ꯀꯩ ꯎꯔꯒ ꯁꯖꯤꯅ ꯇꯦꯊꯕꯗꯨ ꯃꯉꯥꯏꯔꯦ꯫ ꯑꯣꯏ, ꯁꯤ ꯀꯩꯅꯣꯕ? ꯅꯣꯏꯗ ꯁꯤꯒꯨꯝꯕꯁꯤ ꯀꯅꯥꯅ ꯇꯧ ꯍꯥꯏꯒꯦ? ꯅꯣꯏꯕꯨ ꯅꯍꯩ ꯅꯁꯤꯡꯗ ꯊꯋꯥꯏ ꯌꯥꯎꯒꯦꯗꯤ ꯍꯥꯏꯗꯦ꯫ ꯁꯤꯒꯨꯝꯕꯁꯤꯅ ꯐꯠꯇ ꯅꯨꯡꯗ ꯊꯣꯛꯑꯗꯤ ꯀꯔꯤ ꯑꯣꯏꯅꯤ? ꯑꯅꯤꯗꯨ ꯀꯔꯤꯁꯨ ꯈꯨꯝꯗꯦ꯫ ꯈꯨꯝꯃꯨ, ꯃꯇꯨꯡ ꯇꯧꯒꯗ꯭ꯔꯥ ꯇꯧꯔꯣꯏꯗ꯭ꯔꯥ? ꯔꯨꯁꯤꯒ ꯂꯨꯁꯤꯒꯅ, ꯁꯣꯔꯤ ꯃꯦꯝ, ꯃꯇꯨꯡ ꯇꯧꯖꯔꯔꯣꯏ꯫ ꯑꯩꯈꯣꯏꯁꯨ ꯈꯪꯅꯤꯡꯃꯟꯗꯅ ꯇꯧꯔꯨꯕꯅꯤ꯫ ꯂꯨꯅꯥꯅ, ꯈꯪꯅꯤꯡꯉꯤ ꯍꯥꯏꯗꯨꯅ ꯁꯤꯕꯨ ꯑꯐꯕ ꯊꯕꯛꯂꯥꯕ? ꯍꯌꯦꯡ ꯇꯨꯡꯗ ꯐꯠꯇ ꯅꯨꯡꯗ ꯊꯣꯛꯂꯛꯑꯒ ꯍꯣꯁꯇꯦꯜꯁꯤꯗ ꯂꯩꯔꯤꯕ ꯂꯣꯏꯅ ꯑꯋꯥꯐꯝꯗ ꯇꯥꯗꯣꯏꯅꯤ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯈꯣꯏꯅ ꯍꯣꯂꯤ ꯁ꯭ꯄꯤꯔꯤꯠ ꯁꯥꯟꯅꯕꯒꯤ ꯌꯦꯛꯂꯤꯕ ꯆꯦꯗꯨ ꯇꯪꯈꯥꯏ ꯇꯥꯅ ꯁꯦꯒꯥꯏꯔꯝꯃꯤ꯫ ꯆꯦꯗꯨ ꯍꯦꯛ ꯁꯦꯒꯥꯏꯕꯒ ꯀꯔꯣꯝꯗꯒꯤꯅꯣ ꯈꯪꯍꯧꯗꯦ, ꯑꯈꯥꯛ ꯑꯔꯥꯎꯒ ꯂꯣꯏꯅꯅ ꯇꯝꯊꯤꯕ ꯁꯛꯂꯣꯟꯗ ꯂꯩꯔꯤꯕ ꯀꯥ ꯑꯗꯨ ꯊꯛ ꯅꯤꯛꯂꯛꯏ꯫ ꯃꯄꯥꯟꯗꯒꯤ ꯀꯔꯤꯒꯨꯝꯕ ꯑꯃ ꯅꯟꯁꯤꯜꯂꯛꯄꯗꯧꯅ ꯇꯧꯔꯛꯏ꯫ ꯃꯈꯣꯏ ꯑꯍꯨꯝ ꯃꯄꯥꯟꯗ ꯆꯦꯟꯊꯣꯛꯀꯦ ꯇꯧꯕꯅꯤ, ꯑꯗꯨꯕꯨ ꯊꯣꯡ ꯑꯗꯨ ꯁꯥꯐꯨ ꯀꯟꯅ ꯂꯣꯟꯖꯤꯟꯈ꯭ꯔꯦ꯫ ꯑꯗꯨꯒ ꯇꯝꯊꯤꯕ ꯈꯣꯟꯖꯦꯜꯗ, ꯂꯧꯒꯅꯤ, ꯊꯋꯥꯏ ꯂꯧꯒꯅꯤ, ꯃꯥꯡꯕ ꯌꯥꯔꯣꯏ꯫ ꯑꯃꯨꯛꯁꯨ ꯌꯥꯝꯅ ꯍꯩꯅꯗꯕ ꯈꯣꯟꯖꯦꯜꯗ ꯈꯥꯛꯅ ꯅꯣꯛꯂꯤ꯫ ꯇꯥꯟꯖꯥꯗꯨꯗ ꯃꯊꯛꯇꯒꯤ ꯃꯤ ꯆꯦꯟꯕꯒꯤ ꯃꯈꯣꯜ ꯇꯥꯔꯛꯏ꯫ ꯑꯗꯨꯒ ꯂꯩꯔꯤꯕ ꯀꯥꯗꯨꯒꯤ ꯊꯣꯡ ꯊꯣꯡꯅꯥꯎꯁꯤꯡꯗꯨ ꯁꯥꯐꯨ ꯀꯟꯅ ꯊꯤꯜꯂꯛꯏ꯫ ꯊꯪꯅꯕ ꯃꯤꯀꯨꯞꯇ ꯇꯨꯃꯤꯟꯅ ꯑꯃꯨꯛ ꯂꯩꯈ꯭ꯔꯦ꯫ ꯊꯣꯡ ꯊꯣꯡꯅꯥꯎ ꯄꯨꯝꯕ ꯃꯊꯟꯇ ꯑꯗꯨꯝ ꯍꯥꯡꯗꯣꯔꯛꯏ, ꯍꯥꯟꯅꯒꯨꯝ ꯀꯔꯤꯁꯨ ꯇꯧꯗꯕ ꯃꯑꯣꯡꯗ ꯂꯩꯔꯝꯃꯤ꯫ ꯑꯍꯨꯝꯗꯨ ꯉꯥꯏꯍꯥꯛ ꯇꯨꯃꯤꯟꯅ ꯂꯩꯅꯔꯕ ꯃꯇꯨꯡ ꯂꯨꯅꯥ ꯁꯥꯎꯅ ꯃꯄꯥꯟꯗ ꯊꯣꯛꯂꯛꯏ꯫ ꯔꯨꯁꯤꯒ ꯂꯨꯁꯤꯒꯁꯨ ꯇꯞꯅ ꯑꯗꯨꯃꯛ ꯏꯟꯅꯔꯛꯏ꯫
ꯋꯥꯔꯗꯦꯟꯗꯨꯅ ꯃꯃꯥ ꯃꯄꯥ ꯀꯧꯗꯨꯅ ꯋꯥꯔꯤ ꯄꯨꯝꯕ ꯈꯪꯍꯜꯂꯦ꯫ ꯃꯈꯣꯏꯁꯨ ꯃꯆꯥꯅ ꯁꯣꯏꯔꯨꯕꯅꯤꯅ ꯁꯥꯎꯗꯅꯕ ꯍꯥꯏꯖꯗꯨꯅ ꯃꯆꯥꯁꯤꯡꯕꯨ ꯃꯌꯨꯝꯗ ꯃꯇꯝ ꯈꯔ ꯄꯨꯖꯈ꯭ꯔꯒꯦ ꯍꯥꯏꯔꯝꯂꯒ ꯄꯨꯈ꯭ꯔꯦ꯫ ꯃꯈꯣꯏ ꯑꯅꯤꯁꯨ ꯂꯤꯖꯥ ꯍꯣꯏꯒꯤ ꯃꯔꯝꯗ ꯀꯔꯤꯁꯨ ꯄꯜꯂꯝꯗ꯭ꯔꯦ꯫ ꯃꯃꯥ ꯃꯄꯥꯒꯤ ꯃꯇꯨꯡ ꯏꯟꯗꯨꯅ ꯑꯗꯨꯃꯛ ꯊꯣꯛꯈ꯭ꯔꯦ꯫ ꯁꯣꯝꯗꯅ ꯂꯤꯖꯥꯅ ꯑꯅꯤꯁꯤꯗ ꯆꯦꯗꯨꯕꯨ ꯀꯃꯥꯏꯅ ꯂꯩꯔꯝꯃꯤꯅꯣꯕ? ꯄꯤꯌꯥꯅ ꯈꯪꯍꯧꯗ꯭ꯔꯦꯅꯦ, ꯒ꯭ꯌꯥꯟ ꯃꯦꯟ ꯑꯝꯇ ꯇꯥꯗꯦ ꯅꯨꯃꯤꯠꯇꯨꯗ ꯌꯥꯏꯁꯅꯥꯗꯤ ꯀꯟꯅ ꯂꯥꯏꯀꯠꯅꯔꯤꯉꯩꯗ꯫ ꯂꯤꯖꯥꯅ ꯃꯣꯏꯅ ꯄ꯭ꯔꯞ ꯆꯠꯈ꯭ꯔꯤꯁꯤꯗꯤ ꯌꯥꯝ ꯀꯤꯕꯒ ꯃꯥꯜꯂꯤ, ꯑꯗꯨꯒ ꯑꯁꯤꯒꯤ ꯑꯣꯏꯔꯦ꯫ ꯄꯤꯌꯥꯅ ꯐꯔꯕꯅꯤ ꯌꯥꯔꯦ, ꯑꯩꯈꯣꯏꯗ ꯇꯥꯗꯧ ꯗꯁꯥꯗꯨ ꯃꯣꯏꯅ ꯑꯣꯏꯅ ꯂꯧꯈ꯭ꯔꯦꯗꯅ ꯋꯥꯏ ꯁꯪꯉꯦ꯫ ꯂꯤꯖꯥꯅ ꯑꯃꯨꯛ ꯕꯦꯔꯥꯅꯤꯍꯦ ꯇꯧꯔꯤꯁꯦ, ꯀꯩꯀꯩꯗꯤ ꯇꯧꯖꯥꯠꯅꯣ? ꯁꯥꯟꯅꯕꯒ ꯍꯩꯖꯥꯠꯂꯣ ꯑꯅꯤꯁꯤꯕꯣ? ꯄꯤꯌꯥꯅ ꯁꯥꯟꯗꯤ ꯁꯥꯟꯅꯔꯝꯗꯧ ꯃꯥꯜꯂꯤ ꯃꯈꯣꯏ ꯑꯅꯤꯒꯤ ꯃꯑꯣꯡꯗꯣ꯫ ꯐꯔꯦꯁꯦ, ꯃꯣꯏꯅ ꯇꯧꯕꯅ ꯃꯣꯏꯅ ꯐꯪꯖꯔꯅꯤ꯫ ꯌꯥꯏꯁꯅꯥꯅ ꯃꯣꯅꯤ ꯍꯜꯂꯛꯑꯒ ꯈꯪꯉꯗꯤ ꯁꯣꯏꯗꯅ ꯁꯥꯎꯔꯅꯤ ꯑꯩꯈꯣꯏꯁꯦ꯫ ꯑꯗꯨꯕꯨꯗꯤ ꯈꯪꯍꯟꯗ꯭ꯔꯒ ꯂꯣꯏꯔꯦꯗꯅ, ꯀꯩꯝ ꯇꯧꯔꯣꯏꯁꯦ, ꯇꯨꯃꯤꯟꯅ ꯂꯩꯔꯁꯤ꯫ ꯑꯗꯣ ꯑꯩꯈꯣꯏꯒꯤ ꯃꯤꯡꯒꯗꯤ ꯃꯦꯝꯗ ꯄꯜꯂꯝꯗꯕ ꯖꯥꯠꯂꯣ? ꯄꯜꯂꯝꯗꯧꯗꯤ ꯃꯥꯟꯗꯦꯗ, ꯃꯦꯝꯅꯁꯨ ꯀꯩꯝꯇ ꯍꯥꯏꯔꯛꯇ꯭ꯔꯤꯁꯤꯗꯤ꯫ ꯌꯥꯏꯁꯅꯥꯅ ꯑꯩꯗꯤ ꯄꯥꯈꯠꯇꯅ ꯁꯤꯒꯦ ꯇꯧꯔꯕꯅꯤ, ꯑꯃꯨꯛ ꯍꯥꯏꯔꯛꯑꯗꯤ ꯌꯨꯝꯗ ꯈꯪꯉꯗꯤ ꯐꯖꯔꯣꯏꯕ꯫ ꯃꯣꯅꯤꯀꯥꯅ ꯍꯥꯏꯔꯛꯏ, ꯑꯁ ꯅꯣꯏꯁꯤꯗꯤꯕꯀꯣ ꯀꯩꯗꯧꯕꯒꯤ ꯍꯣꯂꯤ ꯁ꯭ꯄꯤꯔꯤꯠꯇꯣ ꯁꯥꯟꯅꯔꯨꯏꯅꯣꯕ? ꯐꯔꯦ, ꯍꯧꯈ꯭ꯔꯗꯤ ꯍꯧꯈ꯭ꯔꯦ, ꯃꯇꯨꯡꯗꯤ ꯑꯗꯨꯃꯥꯏꯅ ꯇꯧꯅꯨꯀꯣ꯫ ꯂꯤꯖꯥꯅ ꯑꯗꯨꯅꯤ ꯍꯧꯖꯤꯛ ꯃꯊꯪ ꯃꯊꯪ ꯁꯤꯔꯛꯏꯁꯤꯡꯁꯦ ꯁꯨꯝ ꯆꯤꯡꯅꯔꯛꯏꯅꯦ꯫ ꯌꯥꯏꯁꯅꯥꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ, ꯈꯪꯗꯦ, ꯍꯟꯗꯛꯇꯤ ꯑꯩꯁꯨ ꯑꯉꯥꯡ ꯑꯃ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯑꯗꯨꯝ ꯎꯏ꯫ ꯅꯣꯏꯗꯁꯨ ꯑꯩꯅ ꯍꯥꯏꯕꯗꯣ ꯅꯣꯏꯅꯗꯤ ꯊꯥꯖꯔꯣꯏꯅ ꯑꯩꯁꯦ ꯁꯨꯝ ꯍꯥꯏꯗ꯭ꯔꯕꯅꯤ꯫ ꯄꯤꯌꯥꯅ ꯑꯗꯣ ꯃꯌꯦꯛ ꯁꯦꯡꯅ ꯀꯣꯛ ꯍꯥꯏꯌꯨ ꯌꯥꯗ꯭ꯔꯣ? ꯀ꯭ꯂꯥꯁꯇꯁꯨ ꯀꯥꯆꯤꯟꯗ ꯑꯃꯨꯛ ꯌꯦꯡ ꯑꯃꯗ ꯑꯃꯨꯛ ꯌꯦꯡ, ꯑꯩ ꯆꯤꯡꯗꯤ ꯆꯤꯡꯅꯔꯕꯅꯤ, ꯅꯪꯅ ꯀꯩꯁꯨ ꯍꯥꯏꯗꯕꯗꯨꯗ ꯑꯩꯁꯨ ꯋꯥ ꯉꯥꯡꯗ꯭ꯔꯕ꯫ ꯂꯤꯖꯥꯅ ꯀꯩꯒꯤꯅꯣ ꯌꯥꯏꯁꯅꯥ, ꯅꯪꯅ ꯑꯗꯨꯛ ꯋꯥꯅ ꯂꯩꯔꯝꯂꯤꯗꯨꯕꯣ? ꯑꯩꯈꯣꯏꯗ ꯑꯗꯨꯝ ꯍꯥꯏꯒꯦꯗꯤ ꯍꯥꯏꯗꯦ꯫ ꯌꯥꯏꯁꯅꯥꯅ ꯍꯥꯟꯅꯗꯒꯤ ꯍꯟꯗꯛꯅ ꯌꯥꯝꯅ ꯍꯦꯟꯖꯤꯜꯂꯦ, ꯏꯃꯥꯅ ꯁꯤꯕꯤꯕ ꯖꯟꯇ꯭ꯔꯁꯤꯁꯨ ꯇꯠꯂꯨꯔꯕꯅꯤ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯈꯨꯠꯇ ꯁꯤꯔꯤꯕ ꯖꯟꯇ꯭ꯔꯗꯨ ꯊꯥꯡꯒꯠꯇꯨꯅ ꯌꯦꯡꯉꯤ꯫ ꯂꯤꯖꯥꯅ ꯑꯗꯨꯗꯤ ꯌꯥꯏꯁꯅꯥ ꯏꯃꯥ ꯍꯣꯏꯗ ꯐꯖꯅ ꯍꯥꯏꯔꯒ ꯌꯦꯡꯊꯣꯛꯑꯁꯤꯗꯅ꯫ ꯌꯥꯏꯁꯅꯥꯅ ꯑꯩꯈꯣꯏꯅ ꯁꯥꯟꯅꯔꯨꯕꯗꯣ ꯈꯪꯉꯛꯑꯗꯤ ꯉꯥꯡꯒꯗ꯭ꯔꯅ ꯀꯤꯔꯤꯅꯦ ꯑꯩꯁꯦ꯫ ꯄꯤꯌꯥꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ, ꯑꯗꯣ ꯃꯣꯅꯤ ꯅꯣꯏꯒꯤ ꯅꯦꯅꯦ ꯃꯥꯏꯕꯤ ꯑꯃ ꯂꯩ ꯍꯥꯏꯕꯗꯣ, ꯃꯉꯣꯟꯗ ꯌꯦꯡꯍꯟꯕꯗꯤ? ꯃꯣꯅꯤꯀꯥꯅ ꯌꯥꯕꯨꯗꯤ ꯌꯥꯏ, ꯑꯗꯨꯗ ꯃꯥꯗꯣ ꯃꯁꯥ ꯋꯥꯏ ꯁꯪꯗ꯭ꯔꯤꯕꯅꯤ, ꯑꯗꯨꯅ ꯍꯧꯖꯤꯛ ꯌꯦꯡꯉꯣꯁꯦ ꯍꯥꯏꯕꯗꯤ ꯌꯥꯔꯛꯑꯣꯏꯕ, ꯑꯗꯣ ꯑꯩ ꯍꯥꯏꯔꯒꯕꯨꯗꯤ ꯌꯦꯡꯒꯦ꯫ ꯑꯁꯨꯝꯅ ꯃꯇꯝ ꯈꯔ ꯍꯧꯈꯤꯗꯨꯅ ꯗꯣꯁꯟꯒꯤ ꯃꯊꯧ ꯃꯉꯝ ꯄꯥꯡꯊꯣꯛꯄꯁꯨ ꯂꯣꯏꯈ꯭ꯔꯦ꯫ ꯂꯣꯔꯦꯟꯁꯁꯨ ꯃꯇꯝ ꯈꯔ ꯑꯉꯥꯡꯁꯤꯡ ꯌꯦꯡꯁꯤꯟꯅꯕ ꯍꯥꯏꯗꯨꯅ ꯃꯐꯝ ꯑꯁꯤꯗ ꯂꯩꯔꯝꯃꯤ꯫